Good morning, Manipur. Meeting tabirba kwai punamakpu makakmayim tazidana taramna okchari. Nasta Imphal phongna khiba pause sing headline sing pathok chari. Huyalan pauda kuki militant singna mitaida atamna na chatharakba lan leptri. Fuwala maning amasung sunu sifaida nongmay kapsilakpadagi handuna khuthokna kray. Pokna famda Manipur gilal haulup ama peace pact sign tawna kray. North East da Santi Hanjilhanaba paikhalakpa khongthangi saruk amani Amit Shah. Tokhaiba administration gi demand mafam kharada rally chatkray mafam kharada police na thingkray. Naharol gi thodangda Manipur state I veng hangdokray. Yangang pokpida kuki sing na nongmay kap thorakpada khungakpa sing nasu khut hankray. Ichol express da kuki sing gi separate administration demand tawduna Chathakiva nationwide rally mapung phakidre mioi ani sakhang daba singna nongmai na kaplam le Sangai express da si khiwa maudra ka nipandi kuki jo furupni haina report amana phongdokli ukrulda popi thava thingkre tharamba popi sing manghankre Sanalai pakta India government ka Manipur gilal haulup amaga Delhi da peace agreement khuyak pina kray NE da tangdu laitaba hanjilhanba Modi lenga ki pandam kharamakhaidi mai pakle Amit Shah Maitai gilal haulup singda thamliba athingba yengsinanaba center da tribunal sem kray pau sandokna pijari Kuki militant singna mitaida atamna na chatharakpa lan leptri fuwala maning amasung sunu sifaida nongmay kapsilakpadagi handuna khuthokna kray May ahumdagi kuki furupna konsinba chingi apikpa kanglup singna khusamnaduna Manipurdagi separate administration pigadabani haibagi demand tawduna yelhau furup oiriba mitaida atamna na onsinduna chatharakliba tamthiraba lan khambinaba leitabadagi ngasi phawba leptana chatharakibagi manungchanna ngasi numidang Pung nipan ga minute yangkhairom tarakpada Bisnupur district ki Moirang police station gi manung chanba phubala maning amasung sunu sifai gi mitai khul singda kuki militant singna yamlaba nongmai maru sing kapsilaktuna attack tawrakre pau asina haibada kuki militant sing aduna mitai khul ani sigi yum sing tamna kapsilakiba nongmai maru sing masing chamarom oigani yamlaba nongmai maru sing asi kuki militant singna afaba makhal gi nongmai sing sizinaduna khul ani sigi maning oirapna leiriba chingphai kuki khul da Aba makoigi bunker singdagi kapsilakibani hairi ahanbada makoina nongmai round khara kapsin bahurakrabasu khul sing asibu ngagliba kunja singna khut hankide kuki militant singi maikaidagi nongmai maru kaya yamna kaplakadagi haiduna yengduna leiki adubu makoina leptana kapsilakpadagi khul ngagliba kunja singi maikaidagi su nongmai round khara kaptuna nakal anigi marakta khuthoknaki Adum oinamak thodok asigi pau tabadagi mafam aduda state amasung central force singi personal sing sangsilakpadagi nakal anigi marakta khuthokna ramba adu left ki hairi thodok asi thoktringai gi mamang nungthil gi pung mari rom tarakpadasu Moirang PS ki manung chaliba thinungai khul gi maning thangba sarukta leiwa chingi lomdagi kuki militant singna khut asi tamna nongmai maru khara su kapsilakki hairi kuki militant singna maitai khul tamna Nongmay kapsilakibada natana mapangal kalaba bom amasung kapsilaktuna pokayanki Amaromda ngasi ayupung mapanga makairom tarakpada Phagakchau ikai police station gi manung chaliba kuki khul amada mapangal kalaba bom ama pokai kre hairi bom asi pokai kivagi ahoba makhol anakpada leiwa miyamna tawa fangnaki loinana bom asi kuki militant singna mitai gi khul sing tamna kapna naba hotnarakpada soibadagi pokai bu oirongani thajanari amaromdang asi numidang pung 8 rom tarakpadasu kuki militant singna tera khongsangbi mitai khul tamna Motngang kuki khuldagi nongmai maru tara rom kapsilakre hairi makoina nongmai kapsilakiba khul asina Churachandpur district ki manung chanbani aduga tera khongsangbi mitai khul asina Moirang PS ki jurisdiction gi manung chanbani hairi ngasi tongan ba pungpham singda thokriba nongmai kapnaba amasung bom pokhaibagi thodok sing asida asok apan yaubagi paudi official oina fangba ngamkhide Tokhaiva administration ki demand mafam kharada rally chatkre mafam kharada police na thingkre
कुकी जो कांगलुप की मीसिंग नंगसी तोखाइवा एडमिनिस्ट्रेशन की डिमांड मणिपुर की चिंग की डिस्ट्रिक्ट खरादा रैली चटख्रे मफम खरादा पुलिस न थिंगदुना चटहनखिद्रे चुराचांदपुर जो यूनाइटेड की मिटिंग मखादा रैली अमा लंका पब्लिक ग्राउंड की हौरगा डिप्यूटी कमिश्नर चुराचांदपुर की ऑफिसर्स मनाक्ता लेवा वॉल ऑफ रिमेम्बरेंस फाउबा किलोमीटर अहुम सांगना रैली चटखे रैली असिगी खुथांगदा कुकी जो कांगलुपना नमना खुंदाबा मणिपुर की मफम सिंगदा तोखाइवा एडमिनिस्ट्रेशन अमा लैहल्लु हाइबा डिमांड तौरी खोंजंग चंगसिलिबसिंगना डिप्यूटी कमिश्नर चुराचांदपुर की खुथांगदा इंडिया की यूनियन होम मिनिस्टर अमित शाहदा मेमोरेंडम अमा पिशनखि जो यूनाइटेड की माइकैदगी मेमोरेंडम अदुगी खुथांगदा तक्सिलिबदी मरु ओइबा गवर्नमेंट की एस्टाब्लिशमेंट सिंग एजुकेशनल इंस्टीट्यूशन सिंग हेल्थ केयर की खुदोंचाबसिंग अमसुंग अमता ngairaba एयरपोर्ट लेरिबा इम्फाल असि मे थादगी हौरखिबे इरांग असिना मरम ओरगा गवर्नमेंट ऑफिशियल सिंग अमदी ट्राइबल एमएलए सिंगदा यावना कुकी जो कांगलुप की मीसिंगना चटपा फंगद्रे इंग्लिशिंग अनीगा कुनमाथोई की मरक्ता वैली द लुपा कोटी अनि अमा मरी निपान अमा एलोकेट तौबा मतमदा चिंग द सुपनगी लुपा कोटी चामरी ग तरामापन एलोकेट तौखी मितै खोंजंग चंगसिलिबसिंगना चिंग द तंगाई फदना चंगबा पोचै पुसिनगदबा हाईवे सिंग ब्लॉक तौरी हाइनसु मेमोरेंडम अदुदा मराल सिरी पुलिस यावना स्टेट गवर्नमेंट मितै सिंगा मानरगा गवर्नमेंट इशू तौबा खुसु खुलाई सिंग ट्राइबल की मायोक्ता सिजिननबा तंपाक्ता लेवा फुरुप की मेंबर सिंग द पीरी हाइनसु मराल सिरी कुकी जो माहिरोय सिंग की मायोक्ता मिचंग मिखाई नाइबा थवोंग चथै हाइना मेमोरेंडम अदुदा पनबगा लोइनना गवर्नमेंट रिक्रूटमेंट की मतंगदा मानबा मियेंग येंगबिदे हाइना पल्ली जो यूनाइटेड किड कन्वेनर अल्बर्ट रेंटलैना फोंदोकपदा सेंटर द ममांग द मेमोरेंडम अमा पिशन खिवा लेख्रे अदुबु मदुगी पाउकुम फंगद्री मे अहुमदगी हौना अखोइदा का हेनबा थवोंग कया चथदुना लाकपा मरमना फुरुप असिगिदमक तोखाइवा एडमिनिस्ट्रेशन अमा तंगाई फद्रे हौजिक अखोइना मैतै सिंगा अफबा युमलोनबा अमा ओइना हिंगलगनी हाइना महाकना फोंदोखि अमरोमदा जो यूनाइटेड की मीडियम मखादा कमिटी ऑन ट्राइबल यूनिटी को टूना सिंदुना कांगपोकपी डिस्ट्रिक्ट अमसुंग मिजोरामगा थंगनना लेवा फेरजोल डिस्ट्रिक्ट रैली चटख्रे टेक्नोपल साइकुल चमाईपुलांग दिल्ली अगरतला बेंगलुरु अमसुंग चेन्नई दसु चप मानब डिमांड रैली चटख्रे रैली असिगा मरी लेनना पामदबा थौदोकसिंग थोकपा थिंगनबा डिस्ट्रिक्ट हेडक्वार्टर सिंग चुराचांदपुर अमसुंग बिष्णुपुर की इंटर डिस्ट्रिक्ट बाउंडरी सिंग कांगपोकपी अमसुंग इम्फाल वेस्ट डिस्ट्रिक्ट अकनबा सिक्योरिटी की चेक्सिन थौरांग सिंग लौखटके रैली असि तांकुल नागाना नामना खुंदाबा उख्रुलदा नागा बॉडी सिंगना थिंगबदगी चटखिदे कांगपोकपी की ओइना रैली अदु नुते कायलांगदगी नुमित युंगबा मतुंग तरानिथोइगा मिनिट 30 रोम ताबदा खोंसान बहौकी मसिंग यामलबा कुकी फुरुप की मीसिंगना एसपी कांगपोकपी की ऑफिसता नेशनल हाईवे अनि फावरगा चटलबा मतुंग डिप्यूटी कमिश्नर कांगपोकपी की खुथांगदा यूनियन होम मिनिस्टरना मेमोरेंडम अमा पिशिनखे रैली चलिंगै कांगपोकपी डिस्ट्रिक्ट लेबा दुकान सिंग स्कूल सिंग थोंग लोनखे अतै प्राइवेट इंस्टीट्यूशन पुनमक सुथोंग लोनखे रैली द सरुक याखिबा सिंगना स्टेट गवर्नमेंट की थवोंग सिंग यानिंग द फोंगदोकपगा लोइनना रैली चटपदा सुपनगी सॉल्यूशन असि तोखाइबा लेंगाकनी मितै गवर्नमेंट डाउन डाउन अमसुंग नो सॉल्यूशन नो रेस हाइबा प्ले कार्ड सिंग सिजिनके ngasi इंडिया पुंबदा कुकी जो फुरुप की मियामना रैली चटखिबा अदुगी सरुक अमा ओइना इंडो म्यांमार बॉर्डर टाउन मोरेदा रैली चटनबा होटनबदा सिक्योरिटी ना अथिंगबा थमदुना चटहनखिद्रे प्रेस ना फंगबा पाउन हाई टेक्नोपल डिस्ट्रिक्ट हेडक्वार्टर्स मियामना रैली चटनबा होटनबदा डिस्ट्रिक्ट पुलिस ना ngak सेंदुना लेरक खुलकता चटहनखि अदुबु नेशनल हाईवे नंबर चामगा अनीदा चटनबा होटनबदा थिंगखि रैली चटनबा थोरखिबा मियाम अदुना डीसी टेक्नोपल की ऑफिशियल अमगी खुथांगदा मेमोरेंडम अमा पिशनखि ngasi मोरेदा सिक्योरिटी की अकनबा चेक्सिन थौरांग लौखटके मखाथाना टेक्नोपल डिस्ट्रिक्ट की मरु ओइना मोरे टाउनदा थोखनिंगदबा थौदोक थोक्तनबा स्टेट फोर्स ना मरु ओइबा मफमसिंगदा चेक्सिन ना ngak senbagi thabak chathakhi hairi
ꯀꯥꯡ ꯄꯣꯛꯄꯤꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯂꯩꯕ ꯌꯥꯏꯉꯪꯄꯣꯛꯄꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯟꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯁꯥꯟꯇꯤ ꯂꯣꯛꯇꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯔꯣꯝ ꯇꯥꯕ ꯑꯃꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯅꯨꯡꯇꯤꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯒꯤ ꯌꯥꯏꯉꯪꯄꯣꯛꯄꯤꯒꯤ ꯑꯀꯣꯏꯕꯗ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯅꯁꯨ ꯈꯨꯠ ꯍꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯏꯉꯪꯄꯣꯛꯄꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯟꯒꯤ ꯃꯤꯍꯨꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯗꯗꯤ ꯌꯥꯏꯉꯪꯄꯣꯛꯄꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯣꯏꯅ ꯃꯐꯝ ꯍꯣꯡꯗꯨꯅ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟ ꯑꯣꯏꯅ ꯃꯤꯇꯩ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯉꯁꯤꯗꯒꯤ ꯆꯍꯤ 2-3 ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯑꯅꯧꯕ ꯈꯨꯜ ꯑꯣꯏꯅ ꯌꯨꯝ 10 ꯔꯣꯝ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯂꯣꯛ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯃꯐꯝꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯇꯩ ꯈꯨꯜ ꯇꯝꯅ ꯅꯣꯡꯃꯩ ꯍꯦꯛ ꯀꯥꯞꯊꯣꯔꯛꯄꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯁꯅꯥꯁꯥꯕꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯟꯗ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯅꯁꯨ ꯑꯋꯥꯏ ꯑꯀꯨꯝ ꯑꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯀꯣꯏꯕ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯊꯣꯛꯅꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯗꯒꯤ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯛꯂꯤꯕ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯜꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯥꯛꯂꯤꯕ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠꯅꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯥꯞꯇꯅꯕꯒꯤ ꯊꯦꯝꯖꯤꯟꯕꯒꯤ ꯃꯑꯣꯡ ꯎꯗ꯭ꯔꯤ꯫ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯉꯥꯛꯂꯤꯕ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯂꯝꯕꯤꯗ ꯅꯣꯡꯃꯩ ꯄꯥꯏꯕꯗꯨꯅ ꯆꯠꯄ ꯑꯃꯗꯤ ꯈꯨꯜ ꯂꯩꯀꯥꯏꯕꯨ ꯉꯥꯛꯆꯅꯕꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯕ ꯌꯥꯅꯤꯡꯗꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯗꯨꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯗꯅ ꯐ꯭ꯔꯤ ꯊꯥꯕ ꯑꯁꯤꯅꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅ ꯊꯝꯅꯕꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯈꯤ꯫ ꯃꯤꯑꯣꯏ 2 ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯦ꯫ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯥꯔꯟ ꯀꯣꯟꯖꯤꯟꯒꯤ ꯃꯐꯝꯗ ꯃꯤꯑꯣꯏ 2 ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯁꯣꯛꯂꯕꯁꯤꯡ ꯑꯗꯨꯗꯤ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯆꯦꯔꯥꯄꯨꯔ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ ꯁꯀꯤꯔ ꯈꯥꯟ 22 ꯑꯄꯣꯛꯄ ꯅꯖꯤꯔ ꯈꯥꯟ ꯑꯃꯗꯤ ꯁꯪꯒꯥꯏ ꯌꯨꯝꯐꯝ ꯄꯨꯂꯩꯄꯣꯛꯄꯤꯗꯒꯤ MD ꯑꯀ꯭ꯔꯦꯟ 23 ꯑꯄꯣꯛꯄ ꯃꯍꯩꯔꯨꯗꯤꯟ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯋꯥꯡꯒꯣꯏꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯀꯧꯕ ꯑꯃꯗ KCPꯒꯤ ꯃꯤꯡꯗ ꯁꯦꯜ ꯈꯣꯝꯒꯠꯄ ꯆꯠꯄꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯛꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯅꯥꯔꯟ ꯀꯣꯟꯖꯤꯟꯅ ꯀꯥꯞꯂꯒ ꯂꯥꯡ ꯊꯣꯛꯂꯝꯕꯅꯤ꯫ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯕ ꯃꯇꯨꯡꯗ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯌꯦꯡꯅꯕ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯁꯣꯛꯂꯕ ꯁꯥꯀꯤꯔꯅ ꯐꯣꯡꯗꯣꯔꯛꯄꯗ MD ꯑꯀ꯭ꯔꯦꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯕꯥꯏ ꯊꯣꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯤ ꯒꯥꯔꯤ ꯄꯨꯔꯒ ꯂꯥꯛꯂꯒ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯒꯤ ꯒꯥꯔꯤ ꯍꯣꯟꯗꯥ ꯗꯥꯏꯌꯣ ꯑꯃ ꯋꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯌꯧꯔꯛꯄꯗ ꯁꯦꯜ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯁꯥꯀꯤꯔꯒꯤ ꯑꯣꯏ ꯊꯪꯕ ꯈꯣꯡꯗ ꯑꯃꯗꯤ ꯌꯦꯠ ꯊꯪꯕ ꯐꯥꯏꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯃꯝ ꯄꯥꯟꯈꯤ ꯑꯃꯗꯤ MD ꯑꯀ꯭ꯔꯟꯒꯤ ꯑꯣꯏ ꯊꯪꯕ ꯐꯥꯏꯒꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯈꯤ꯫ MD ꯑꯀ꯭ꯔꯟꯒꯤ ꯃꯃꯥꯡ ꯋꯥꯡꯖꯤꯡꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯣꯈꯥꯏꯍꯟꯕꯒꯤ ꯀꯦꯁ ꯑꯃꯗ ꯖꯦꯜꯗ ꯂꯩꯔꯨꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯈꯤꯕ 9-9ꯗꯤ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤꯅꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯔꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯦꯝꯈꯤꯕ ꯄꯦꯅꯦꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯊꯝꯈꯤꯕ ꯋꯥꯔꯣꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤꯆꯝ 163ꯀꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ 9-9ꯅꯤ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤꯅ 68ꯅꯤ꯫ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯅꯨꯄꯤ ꯑꯃꯁꯨ
सिखिबा मौद्रागा निपानदी कुकी जो फुरुपकिनी हाइना रिपोर्ट अमना फोंदोगली सुप्रीम कोर्ट ना सेमखिबा पैनल अमदा मणिपुर गवर्नमेंट ना थमखिबा वारोलदा युमफम ओइबा रिपोर्ट अमगी मतुंग इना मणिपुर दा हौजिक लेरिबा इरांग असिदा सिखिबा मिचम चामगो हुम्फु तरुकी मनुंगदा कुकी फुरुपकी मियोय मौद्रागा निपाननी अमदी मैतै फुरुपकिना हुम्फुगा तरेटनी नागा कम्युनिटी की नुपी अमसु सिखी हौखिबा मे अमदिगी हौरखिबा इरांग असिगी मनुंग चन्ना हौखिबा अक्टोबर 8 फावबदा सिखिबा मी चामगा हुम्फु तरुकी मनुंगदा नुपी 15 याउखि अक्टोबर 8 फावबगी ओइना फंगलिबा डाटागी मतुंग इन्ना लेखिदबा मियोइसिंगी मनुंगदा अयाम्बना लुपा लाख 5-10 फावबगी कंपेंसेशन लौख्रबसु लेखिद्रबा मैतै अमगी इमुंग याउना पुन्ना लेखिदबा 39 गी इमुंगसिंगना गवर्नमेंटगी कंपेंसेशन लौद्री स्टेट गवर्नमेंट अदी लेखिद्रबसिंगी इमुंगसिंगदा कंपेंसेशन लौहन्नबा कन्ना होनरी कुकी अमसुंग मैतै फुरुपकी ओइना पुन्ना इमुंग 72 कंपेंसेशन फंखिबगी मनुंगदा मैतै फुरुपकी कंपेंसेशन फंखिबा इमुंग मसिंग 94 नि अमदी कुकी गिना 19 पामदबा थौदोकसिंगदा हाटख्रबा मियोइसिंगी मनुंगदा अयाम्बदी चही 30 दगी 90 फावबगी मनुंगदा लेइबनी अमदी चही 8 खक्ता ngairiba angang nupa ama yauna minor 5 handaki irang asida sikre 𝐵𝐎�𝐻 High Court की Chief Justice ओइरंबी Justice गीता मितलना लुचिंगबा जज अहुमना साबा सुप्रीम कोर्ट ना सेमखिबा पैनल दा सुप्रीम कोर्ट थमखिबा मरकी ओइबा रिपोर्ट ता इरांग दा सिखिबा अमदी सिखिबा सिंगी कंपेंसेशन पीखिबगी वाफम सिंग मयेक सेंगना पनखि हौजिक फावबदा सिखिबा चामगा हुम्फु मापनगी मनुंगदा मसक खंगलबा सिंगी मनुंगदा बॉर्डर सिक्योरिटी फोर्स की पर्सनल अनि अमसुंग आसाम राइफल्स की पर्सनल अमा याउना सेंट्रल सिक्योरिटी पर्सनल अहुम याउरी मणिपुर पुलिस की पर्सनल अहुम इरांग असिदा लेखिदबगा लोइनना हक्सांग तरुक्ति हौजिकसु मसक खंगदना लेरी स्टेट गवर्नमेंट ना सुप्रीम कोर्ट ना सेमखिबा पैनल दा थमलक्किबा वाफम सिंगी मतुंग इन्ना यूनियन होम मिनिस्टर ना मे 15 दगे जून अमा फावबा मणिपुर दा चत्तुना ओइरिबा फिबम येंगसिनखिबा अदुगी ममांग पुंग 94 गी मनुंगदा मी 8 सिखी अमदी होम मिनिस्टर ना मणिपुर दगी हनख्रबा मतुंग मी 19 सिखी स्टेट गवर्नमेंट ना पैनल दा थमखिबा वाफम सिंग अक्टोबर 8 फावबगी ओइबना असीबा मीगी मसिंग पैनल दा सुप्रीम कोर्ट दा थमखिबा असिदगी हेनगलखिगनी स्टेट गवर्नमेंट ना पीखिबा रिपोर्ट अमदा सिखिबा मी 465 गी मनुंगदा मार्फू माथोइदी मसक खंगबगा लोइनना इमुंगी मियोइसिंगना लौख्रे हक्सांग मार्फूगा 9 मसक खंगलबसु क्लेम तौदना लेरी हक्सांग 3 अमना मसक खंगबा ngamdri अक्टोबर 8 की मतुंगदा मणिपुर दा थोखिबा थौदोकसिंगदा मी खरासु सिखिबादा यामद्रबदा इरांग असिना सिखिबा मीगी मसिंग 440 हेले हाइना पानरी मी मयाम अमा सिखिबा असिगी मथक्ता यामलबा युमसिंग मै थाखिबा अमदी लेइबा ngamdabana maram oiduna mi lisingna mayumda leiba fangdaba relief campsing amadi khangna chanaba singi mayumda leinari handakki irang asina maram oiduna chinga tainana leiba yamlaba lofamsing low uba yakhidabadagi lupa crore 39 gi package ama manipur government na lomi singda fanghangadori इंडिया गवर्नमेंट का मणिपुर की लाल हौलुप अमगा दिल्ली दा पीस एग्रीमेंट खुयेक पिनख्रे एनई दा तंगदु लेताबा हंजिन हन्नबा मोदी लेंगा की पांदम खरा मखैदी माय पाकले अमित शाह तंगदु लेताबा पामलबदी अतै लाल हौलुप सिंगसु खुयेक पिनगदवनी ITLF हौकिबा कुमजा लिस्टिंग अमगा चामापन हुम्फुगी अंगनबा सरुक्ता लिंखतकिबा मणिपुर की लीरबा लाल हौलुप अमगा लेंगा का ngasi न्यू दिल्ली दा पीस एग्रीमेंट खुयेक पिनख्रे प्रेस इन्फॉर्मेशन ब्यूरो PIB न्यू दिल्ली दगी फंगबा पाव अमगी मतुंग इन्ना मणिपुर की लाल हौबगी पुवारी दा अनौबा पंदुप अमा ओइना ngasi न्यू दिल्ली दा खुयेक पिनखिबा अदुदा लुप असिगी लुचिंगबा सिंग इंडिया गवर्नमेंट की मिहुचिंग अमसुंग मणिपुर गवर्नमेंट की मिहुचिंग सु सरुक याखि याना चेरोल अदु अवांग नोंपोक लमदम मरु ओइना मणिपुर दा तंगदु लेताबा हंजिन हनबगी पांदम दा खुयेक पिनखिबनी हाइरि
Hiram asigi matangda Union Home Minister Amit Shahana mahaki official social media account ta thagalakpa cherol amada hai Manipur gi lal haulup amaga ngasi lenga ka yana cherol khuyek pinariba asi puwari da mayek lana leihoragani Masi Prime Minister Narendra Modi gi awang nongpok chawkhat hanaba amadi tangdu leitaba puraknaba manglan adu kharamakhay mangphawnarakpani lal haulup asina democracy gi lambida changsilakpasi afaba khongthangni makhatana tangdu leitaba amadi chawkhatpagi maikaida hena khongjel yangna changsinba oirasanu hairi Haukiba kumja lising aniga taramari dagi hauraga Home Minister Amit Shahana Prime Minister Narendra Modi gi miyeng makhada awang nongpoki lal haulup kayaga yana cheral khuyok pinaduna awang nongpoki lamdamda tangdu leitaba hanjinhanaba hotnaduna lagli Asumna Prime Minister Narendra Modi na luchingba lengak sina awang nongpoki tongan ba lal haulup kayaga khuyek pinaduna laglabasu Manipur gi armed group singgedi makhal amatagi yana cheral khuyek pinaba ngamdana leirambani adubu puwari da ahanba oina ngasi lup asigi khuyek pinaduna pamdaba thodok sing thokhandanaba amadi tangdu leitaba hanjilhannaba lepnakibani Yana Cherol asina security force amasung lalahulup asigi marakta khuthoknaba lephanduna mamal yamlaba miyoibagi punsi amadi lanthung kayabu kanba ngamlagani masina chahi yangkai helaklaba khunai asigi awaba sing asi marik chumna pukhatpa ngamlagani lalahulup asina mainstream da hanjilakpa asina atei atopa lalahulup sing busu lambi asida halak hanabagi lambi yatpa oiragani Loinana khuyek pinakhiba yana cherol aduda yana kiba wafam singak na chatlibra haibadu yengsinanaba Peace Monitoring Committee amasu semlagani Huyalan Pauge National News ta PM Modi na Viksit Bharat at lising aniga ni Futaret Vision document January da launch tauragani CEO Subramaniam Kumza lising aniga ni Futaret phawbagi manungda India asi US dollar million kuntrarom phawbagi chawkhatlaba economy ama oiraknabagi pandamga loinana Vision document ama sem sari Amasung madu Prime Minister Narendra Modi na mathang chahigi January da release tauragani haina ngasi Niti Aayog ki CEO BVR Subramaniam na phongdokre Draft Vision India lising aniga nifutaret document aduda leibak asibu kumja lising aniga nifutaret phawbagi manungda chawkhatlaba leibak ama oihanbada mathau tagadaba institutional amasung structural ahobasing reformsing pangani Industry Body FICCI na sinduna pangthokpa thoram amada wangangladuna Subramaniam na wafam asi phongdokhibani Kumja lising aniga kunhumdoida Niti Aayog da Sectoral Thematic Vision tara Viksit Bharat lising aniga nifutaret ki apunba vision ama onthoknabagi thabak sinakhibani Government na India da College ming chanbagi chang sada kuntaret tagi chada yangkai humpu fawba hengathanba pami haina Niti Aayog ki CEO na haiki mahakna makatan hai government na higher education da sale chawna chading tauri amasung India gi education sector matamga chunaba mongda semdokpa adusu mathautai lenga ki vision asigi matung ina college tamliba mahairoi singi masing crore mari dagi nipan mapan phawba hengalhangani masina maram oiduna aikhoi ngasi leiriba university lising kaya asida makhatana university lising kaya hapchinba mathautai Laibak asi state singi thabak thaurang singi finance ka mari lainana khudongchadaba kaya mayoknaba yawbana maram oiduna anauba university sing hangnabagi farm sing private sector dagi lakhanaba mathau tai hainasu Niti Aayog ki CEO asina phongdokhi makha taraduna mahakna R&D innovation da chawkhatlaba Boston amasung San Francisco da manaba education city sing sembagi mathau tari haike India ge apunba mi singi tangkhai amadi chahi kunmathoi gi makhada leiva sing ni haina paladuna Niti Aayog ki CEO asina hai leivak asigi demographic potential expert toba yanaba aikhoida chahi kunmanga gi matam lei India asi malemgi working force khwaidagi chawna puthokpa ngamba leibak oiragani haina
ꯄꯜꯂꯗꯨꯅ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯍꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯍꯩꯔꯣꯏ ꯂꯥꯈ 18 ꯃꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯃꯍꯩꯒꯤ ꯊꯥꯛ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯆꯠꯅꯩ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯍꯩꯔꯣꯏ ꯃꯁꯤꯡ ꯍꯦꯟꯅ ꯂꯥꯛꯍꯟꯅꯕꯒꯤ ꯃꯊꯧ ꯇꯥꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯅ ꯀꯨꯝꯖꯥ 2028 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟꯒꯤ ꯃꯍꯩꯔꯣꯏ ꯃꯤꯂꯤꯌꯟ 2.5 enroll ꯇꯧꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯇꯦꯛꯅꯣꯂꯣꯖꯤꯅ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯒꯤ ꯁ꯭ꯀꯣꯞ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯜꯂꯒꯅꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯆꯥꯎꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯕꯗ ꯁꯔꯨꯛ ꯌꯥꯒꯅꯤ꯫ ꯅꯤꯇꯤ ꯑꯥꯌꯣꯒꯅ 2028ꯒꯤ ꯚꯤꯖꯟ ꯗꯣꯀꯨꯃꯦꯟꯠ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯗ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯒꯤ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯑꯃ ꯌꯥꯎꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯕ꯭ꯔꯥꯟꯗ ꯚꯦꯂ꯭ꯌꯨ ꯐꯒꯠꯍꯟꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯔꯦꯡꯀꯤꯡ ꯍꯦꯟꯅ ꯐꯒꯠꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯂꯝꯗ ꯒ꯭ꯂꯣꯕꯦꯜ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯍꯦꯟꯕ ꯏꯗꯨꯀꯦꯁꯟ ꯁꯤꯇꯤꯁꯤꯡ ꯁꯦꯝꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯍꯥꯛꯅ ꯍꯥꯏ ꯏꯗꯨꯀꯦꯁꯟ ꯏꯀꯣꯁꯤꯁꯇꯦꯝ ꯃꯈꯥ ꯇꯥꯅ ꯆꯥꯎꯊꯣꯛꯍꯟꯅꯕ ꯑꯃꯁꯨꯡ ꯑꯍꯦꯟꯕ ꯃꯥꯂꯦꯝꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯁ꯭ꯇꯗꯤ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯇꯛꯁꯤꯟꯈꯤ꯫ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯏꯅꯣꯚꯦꯁꯟ ꯃꯊꯧ ꯇꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯏꯟꯗꯁꯇ꯭ꯔꯤꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯌꯥꯅꯕ ꯏꯗꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯆꯨꯅꯒꯗꯕ ꯃꯑꯣꯡꯗ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ꯫ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯆꯨꯝꯕ ꯋꯥꯈꯜ ꯄ꯭ꯔꯣꯁꯦꯁ ꯆꯦꯜꯍꯟꯅꯕ ꯍꯣꯠꯅꯕꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯍꯥꯌꯔ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯆꯍꯤ 15ꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯗꯤꯚꯦꯟꯗꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁꯇ ꯄꯣꯛꯅꯐꯝꯗꯒꯤ ꯒꯥꯖꯥꯗ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯍꯛꯆꯥꯡ 170 ꯐꯪꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟꯗ ꯃꯥꯡ ꯇꯥꯛꯂꯕ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯍꯧꯈꯤꯕ ꯄꯨꯡ 24ꯁꯤꯗ ꯔꯦꯁꯀ꯭ꯌꯨꯋꯔꯁꯤꯡꯅ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁꯤꯡꯒꯤ ꯍꯛꯆꯥꯡ ꯌꯥꯝꯗ꯭ꯔꯕꯗ 170 ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯍꯃꯥꯁꯅ ꯆꯂꯥꯏꯕ ꯒꯚꯔꯟꯃꯦꯟꯠ ꯃꯦꯗꯤꯌꯥ ꯑꯣꯐꯤꯁ GMO ꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯔꯦꯁꯀ꯭ꯌꯨꯋꯔꯁꯤꯡꯅ ꯒꯥꯖꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯇꯦꯛ ꯑꯀꯥꯏ ꯃꯔꯛꯇ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯃꯈꯣꯏꯅ ꯃꯈꯨꯠꯅ ꯑꯃꯁꯨꯡ ꯏꯆꯝ ꯆꯝꯕ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 24ꯗꯒꯤ ꯁꯤꯖꯐꯥꯌꯔ ꯇꯧꯈꯤꯕꯒ ꯏꯔꯣꯏꯅꯅ ꯒꯥꯖꯥꯗ ꯏꯌꯔ ꯁꯇ꯭ꯔꯥꯏꯛ ꯇꯧꯕ, ꯁꯦꯜ ꯀꯥꯞꯁꯤꯟꯕ ꯑꯃꯁꯨꯡ ꯂꯩꯃꯥꯏꯗ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯉꯝꯅꯃꯛ ꯂꯦꯞꯈ꯭ꯔꯦ꯫ GMO ꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 8ꯇꯒꯤ ꯂꯥꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯒꯥꯖꯥꯗ ꯄꯦꯂꯦꯁꯇꯤꯅꯤꯌꯟ 15,000ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 4,000 ꯑꯃꯁꯨꯡ ꯑꯉꯥꯡ 3,150ꯔꯣꯝ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯃꯔꯛꯁꯤꯗ ꯇꯦꯜ ꯑꯕꯤꯕꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯃꯥꯁꯅ ꯃꯈꯥ ꯇꯥꯅ ꯏꯖꯔꯦꯂꯤ ꯂꯥꯟꯐꯥ 10 ꯈꯛꯁꯨ ꯔꯦꯗ ꯀ꯭ꯔꯣꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 24ꯗꯒꯤ ꯁꯤꯖꯐꯥꯌꯔ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯃꯥꯁꯅ ꯊꯥꯗꯣꯛꯄ ꯏꯖꯔꯦꯂꯤ ꯂꯥꯟꯐꯥ ꯃꯁꯤꯡꯁꯤ ꯄꯨꯟꯅ 70 ꯌꯧꯈ꯭ꯔꯦ꯫ ꯅꯧꯅ ꯊꯥꯗꯣꯔꯛꯈꯤꯕ ꯂꯥꯟꯐꯥ 10ꯗꯨꯒꯤ ꯅꯨꯄꯤ 9 ꯑꯃꯁꯨꯡ ꯑꯉꯥꯡ 1ꯅꯤ꯫ ꯍꯃꯥꯁꯅ ꯐꯤꯂꯤꯄꯤꯟ ꯃꯆꯥ ꯑꯃꯁꯨ ꯊꯥꯗꯣꯛꯈꯤ꯫ ꯃꯈꯣꯏꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯏꯖꯔꯦꯜꯗ ꯌꯧꯔꯛꯈ꯭ꯔꯦ꯫ ꯃꯈꯣꯏ 10 ꯀꯟꯅꯕꯒꯤꯗꯃꯛ ꯏꯖꯔꯦꯜꯕꯨ ꯖꯦꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯄꯦꯂꯦꯁꯇꯤꯅꯤꯌꯟ 30 ꯊꯥꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯏꯪꯂꯤꯁ ꯂꯣꯟ ꯇꯝꯕꯤꯅꯕ ꯔꯣꯕꯣꯠ ꯁꯤꯖꯤꯟꯅꯒꯗꯧꯔꯤ꯫ ꯁꯥꯎꯊ ꯀꯣꯔꯤꯌꯥꯗ ꯑꯦꯂꯤꯃꯦꯟꯇꯔꯤ ꯑꯃꯁꯨꯡ ꯃꯤꯗꯜ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯏꯪꯂꯤꯁ ꯂꯣꯟ ꯉꯥꯡꯕ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯃꯊꯪ ꯆꯍꯤꯗꯒꯤ ꯔꯣꯕꯣꯠ ꯁꯤꯖꯤꯟꯅꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯁꯤꯡꯗ ꯏꯪꯂꯤꯁ ꯁꯕꯖꯦꯛ ꯑꯁꯤ ꯍꯦꯟꯅ ꯅꯤꯡꯊꯤꯅ ꯇꯝꯕꯤꯅꯕꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯍꯣꯠꯅꯕꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯔꯣꯕꯣꯠ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯤꯑꯣꯜ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯥꯟ ꯑꯣꯐꯤꯁ ꯑꯣꯐ ꯏꯗꯨꯀꯦꯁꯟꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯂꯅꯥꯏ ꯀꯝꯄꯅꯤ ꯑꯃꯅ ꯄꯨꯊꯣꯛꯀꯗꯕ ꯇ꯭ꯌꯨꯇꯔ ꯔꯣꯕꯣꯠꯁꯤꯡꯁꯤ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯁꯤꯑꯣꯜꯗ ꯂꯩꯕ ꯏꯂꯤꯃꯦꯟꯇꯔꯤ ꯑꯃꯁꯨꯡ ꯃꯤꯗꯜ ꯁ꯭ꯀꯨꯜꯗ 5ꯗ ꯍꯧꯗꯣꯛꯀꯅꯤ꯫ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯃꯇꯦꯡꯅ ꯄꯨꯊꯣꯛꯀꯗꯕ ꯔꯣꯕꯣꯠ ꯑꯁꯤ ꯔꯦꯁꯇꯨꯔꯦꯟꯠꯁꯤꯡꯗ ꯁꯤꯖꯤꯟꯅꯕ ꯔꯣꯕꯣꯠꯁꯤꯡꯒ ꯃꯥꯟꯅꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯏꯪꯂꯤꯁꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯉꯝꯒꯅꯤ꯫ ꯔꯣꯕꯣꯠꯁꯤꯡꯁꯤ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯖꯥꯒꯤ ꯃꯑꯣꯡꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯤ꯫
ꯁꯅꯥꯂꯩꯄꯥꯛꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯋꯥꯔꯣꯜꯗ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯇꯥꯟꯕꯒꯤ ꯈꯣꯡꯆꯠ ꯆꯨꯔꯥꯆꯥꯟꯄꯨꯔ ꯀꯥꯡꯄꯣꯛꯄꯤ ꯂꯣ ꯇꯣꯉꯥꯟꯕ ꯖꯥꯠꯂꯥ? ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 3ꯗ ꯀꯨꯀꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯈꯤꯕ ꯄꯤꯁ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯔꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥ 8 ꯍꯦꯜꯂꯕ ꯃꯇꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯍꯟꯕ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥ, ꯃꯌꯨꯝ ꯃꯀꯩ, ꯂꯟ ꯊꯨꯝ ꯀꯌా ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ, ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯁꯥ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤ꯫ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯂꯥꯟꯖꯦꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ, ꯂꯩꯉꯥꯛꯅ ꯁꯦꯝꯕ ꯄ꯭ꯔꯤꯐꯦꯠ ꯍꯥꯎꯁꯁꯤꯡꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯔꯤ ꯍꯥꯏꯕꯁꯨ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯄꯦꯟꯕ ꯐꯪꯕ ꯉꯝꯗꯅ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯃꯦ 3ꯗ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯍꯤ ꯅꯧꯖꯔꯤꯕ ꯑꯉꯥꯡ ꯀꯌꯥ, ꯃꯃꯥ ꯃꯄꯥ ꯂꯩꯖꯗꯕ, ꯄꯨ ꯄꯥꯡ ꯁꯨꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯀꯌꯥ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯍꯜꯂꯦ꯫ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯆꯍꯤ ꯅꯧꯖꯔꯤꯕ ꯐꯤꯖꯤꯒꯤ ꯃꯅꯤ ꯀꯌꯥ ꯁꯦꯠꯅ ꯈꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯄꯤꯕꯤꯔꯦ꯫ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯂꯥꯡꯂꯤꯕꯤ ꯃꯃꯥ ꯀꯌꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯉꯁꯤꯁꯨ ꯀꯪꯗꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇꯕꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯀꯌꯥ ꯂꯣꯏꯅꯔꯒ ꯍꯤꯡꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯍꯥꯏꯕꯁꯤꯒ ꯑꯩꯍꯥꯛ ꯏꯁꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯐꯝ ꯑꯣꯏꯔꯤꯕ ꯏꯁꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤꯒ ꯈꯦꯟꯅꯕ ꯌꯥꯝꯅ ꯂꯩꯒꯅꯤ꯫ ꯃꯗꯨꯃꯛꯇꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯃꯈꯣꯏꯕꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯔꯝꯗꯝꯗ ꯍꯟꯖꯜꯍꯟꯕꯤꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝ ꯈꯔꯗ ꯏꯔꯥꯡꯒꯤ ꯐꯤꯚꯝ ꯈꯔ ꯅꯦꯝꯊꯔꯛꯄꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯅꯕ ꯍꯧꯅꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯗꯅ ꯍꯤꯡꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯛꯁꯤꯗ ꯃꯦ 3ꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯅ MLA 8 ꯑꯃꯁꯨꯡ ꯑꯇꯣꯞꯄ MLA 3 ꯄꯨꯟꯅ ꯀꯨꯀꯤ MLA 10ꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯆꯦꯔꯣꯜ ꯑꯃ ꯃꯦ 12ꯗ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯒꯤ ꯈꯣꯡꯖꯪ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯇꯥꯜꯂꯤꯕ ꯃꯤꯅꯤꯁꯇꯔ 2 ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯗꯒꯤ ꯇꯣꯛꯄꯒꯤ ꯋꯥꯐꯝꯗꯤ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯑꯗꯨꯃꯛ ꯑꯣꯐꯤꯁꯀꯤ ꯈꯨꯠꯊꯥꯡꯗ ꯁꯨꯕꯒꯤ ꯋꯥꯐꯝ ꯇꯥꯅꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯦ 3ꯗ ꯆꯠꯈꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕꯒꯤ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯕꯦꯝꯕꯔ 18ꯗ ꯖꯣꯏ ꯌꯨꯅꯥꯏꯇꯦꯗꯅ ꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 17 ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ 9 ꯌꯥꯎꯅ ꯄꯨꯟꯅ ꯃꯐꯝ 12ꯗ ꯑꯆꯧꯕ ꯔꯦꯂꯤꯁꯤꯡ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯄꯤꯅꯕ ꯍꯦꯟꯅ ꯇꯛꯁꯤꯜꯂꯛꯄ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯅꯦ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯑꯃꯨꯛ ꯂꯥꯛꯍꯜꯂꯦ꯫ ꯃꯇꯝ ꯈꯔ ꯏꯪꯊꯔꯨꯔꯦ ꯍꯥꯏꯅ ꯂꯧꯅꯔꯝꯕ ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯗ ꯑꯆꯧꯕ ꯁꯤꯟꯉꯥꯡꯕ ꯑꯃ ꯑꯃꯨꯛ ꯊꯣꯔꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯔꯦꯂꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯥꯒꯥꯁꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅ ꯑꯊꯤꯡꯕ ꯊꯝꯂꯛꯂꯤ꯫ ꯖꯤꯔꯤꯕꯥꯝꯗꯁꯨ ꯑꯁꯤꯒꯨꯝꯕ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯇꯥꯟꯕꯒꯤ ꯈꯣꯡꯆꯠ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯖꯤꯔꯤꯕꯥꯝꯒꯤ ꯂꯨꯞ ꯑꯃꯅ ꯊꯝꯂꯛꯄ ꯂꯩꯈ꯭ꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ, ꯂꯣ ꯑꯃꯁꯨꯡ ꯑꯣꯔꯗꯔꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ SP ꯁꯤꯡꯗ ꯀ꯭ꯔꯥꯁ ꯃꯦꯁꯦꯖ ꯊꯥꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯀꯗꯧꯔꯤꯕ ꯔꯦꯂꯤ ꯑꯁꯤ ꯃꯔꯤ ꯂꯩꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯆꯠꯄ ꯊꯤꯡꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤꯗꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯊꯣꯔꯛꯇꯨꯅ ꯔꯦꯂꯤ ꯆꯠꯅꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯀꯔꯝꯅ ꯔꯦꯂꯤ ꯆꯠꯍꯟꯕꯅꯣ, ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯗꯨꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ 2 ꯑꯁꯤꯗꯗꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯇꯧꯅꯤꯡꯕꯇ ꯇꯧꯕ ꯂꯩꯉꯥꯛꯅ ꯊꯤꯡꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯏꯝꯐꯥꯜꯗ ꯀꯨꯀꯤꯁꯤꯡꯅ ꯂꯩꯔꯝꯕ ꯌꯨꯝꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯂꯕꯁꯨ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯩꯇꯩ ꯂꯩꯀꯥꯏꯒꯤ ꯌꯨꯝꯁꯤꯡ ꯎꯐꯨꯜ ꯇꯥꯅ ꯊꯨꯒꯥꯏꯈꯤꯕꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅꯗꯤ ꯎꯗꯕ ꯖꯥꯠꯂꯥ? ꯀꯔꯤꯒꯤ ꯃꯗꯨ ꯊꯤꯡꯕ ꯉꯝꯗꯕꯅꯣ? ꯀꯥꯡꯄꯣꯛꯄꯤ, ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤꯅ ꯇꯣꯉꯥꯟꯕ ꯂꯣ ꯑꯃ, ꯑꯇꯩ ꯃꯐꯝꯁꯤꯡꯒꯤꯅ ꯇꯣꯉꯥꯟꯕ ꯂꯣ ꯑꯃ ꯆꯠꯅꯔꯕ ꯖꯥꯠꯂꯥ ꯍꯪꯅꯤꯡꯉꯤ꯫
ꯄꯣꯛꯅꯐꯝꯒꯤ ꯏꯗꯤꯇꯔꯗ ꯊꯥꯕꯤꯔꯛꯄ ꯆꯤꯊꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯦꯝ ꯈꯣꯃꯩꯇꯣꯝꯕ ꯃꯤꯇꯩ ꯂꯨꯋꯥꯡ ꯁꯪꯕꯝ ꯃꯈꯥ ꯂꯩꯀꯥꯏ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯑꯑꯣꯟꯕꯗ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯑꯩꯒꯤ ꯋꯥꯈꯜ ꯏꯗꯤꯇꯔ ꯃꯇꯝꯗꯨ 1945-46ꯅꯤ ꯑꯩ ꯀ꯭ꯂꯥꯁ 5 ꯁꯨꯕ 6 ꯁꯨꯕ ꯇꯝꯃꯤ ꯀꯥꯡꯊꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝꯗꯨ ꯂꯧꯍꯣꯜ ꯍꯨꯜꯂꯤ ꯂꯤꯡꯉꯤ ꯄꯦꯡꯕ ꯃꯇꯝꯗꯁꯨ ꯏꯁꯤꯡ ꯐꯖꯅ ꯂꯩ ꯑꯗꯨꯒ ꯂꯩꯕꯥꯛꯁꯨ ꯍꯣꯝ ꯍꯣꯝ ꯂꯥꯎꯏ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨ ꯅꯣꯡ ꯐꯖꯅ ꯆꯨꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯨꯝꯅ ꯁꯥꯗꯦ ꯍꯧꯖꯤꯛꯇꯤ ꯂꯧ ꯍꯨꯟꯅꯕꯒꯤ ꯈꯛ ꯐꯥꯎꯕ ꯏꯁꯤꯡ ꯋꯥꯔꯦ ꯑꯗꯨꯒ ꯁꯥꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯦ ꯃꯁꯤꯅꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯅꯤꯡꯂꯤꯕ ꯂꯧꯕꯨꯛꯀꯤ ꯄꯣꯠꯊꯣꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯣꯏ ꯃꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯐꯤꯕꯝꯁꯤꯅ ꯈꯨꯜꯂꯛ ꯂꯥꯛꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯣꯝꯗ ꯇꯥꯗꯨꯅ ꯃꯤꯑꯣꯏꯕ ꯁꯃꯥꯖ ꯑꯃꯗꯤ ꯖꯤꯕ ꯄꯥꯟꯕꯁꯤꯡ ꯃꯨꯠꯈꯤꯕ ꯌꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯃꯣꯠ ꯈꯔꯗꯪ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯜ ꯄꯥꯠ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗꯒꯤ ꯀꯥꯔꯛꯄ ꯏꯁꯤꯡ ꯃꯅꯤꯜ ꯅꯣꯔꯠ ꯄꯣꯜ ꯑꯃꯗꯤ ꯁꯥꯎꯠ ꯄꯣꯜ ꯎꯟꯗꯒꯤ ꯁꯧꯗꯣꯔꯛꯄꯒꯤ ꯏꯁꯤꯡ ꯃꯅꯤꯜ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯧꯖꯤꯛꯄꯨꯗꯤ ꯁꯥꯕ ꯍꯦꯟꯒꯠꯂꯛꯄꯅ ꯅꯣꯔꯠ ꯄꯣꯜ ꯑꯃꯗꯤ ꯁꯥꯎꯠ ꯄꯣꯜꯗꯒꯤ ꯏꯁꯤꯡ ꯃꯅꯤꯜ ꯀꯥꯕ ꯈꯔ ꯍꯦꯟꯒꯠꯂꯦ ꯑꯗꯨꯕꯨ ꯃꯗꯨꯅ ꯍ꯭ꯌꯨꯃꯤꯗꯤꯇꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯃꯇꯤꯛ ꯆꯥꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯣꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯋꯥꯇꯔ ꯇꯦꯕꯜ ꯂꯩ ꯑꯗꯨꯒ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯌꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯄꯨꯈ꯭ꯔꯤ ꯄꯥꯠ ꯇꯨꯔꯦꯜ ꯁꯃꯨꯗ꯭ꯔ ꯑꯃꯗꯤ ꯑꯆꯣꯠꯄ ꯃꯐꯝꯁꯤꯡ ꯏꯁꯤꯡ ꯃꯅꯤꯜ ꯀꯥꯍꯜꯂꯤ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯌꯥꯝꯈ꯭ꯔꯕ ꯆꯥꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯍ꯭ꯌꯨꯃꯤꯗꯤꯇꯤꯒꯤ ꯆꯥꯡ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯂꯩꯗꯨꯅ ꯑꯃꯗꯤ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯕꯤꯅꯁꯤꯡꯁꯨ ꯏꯪꯊꯍꯟꯗꯨꯅ ꯅꯣꯡꯒꯤ ꯂꯩꯆꯤꯜ ꯏꯁꯤꯡ ꯃꯅꯤꯜꯕꯨ ꯅꯣꯡ ꯑꯣꯜꯍꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯅꯣꯡꯖꯨ ꯑꯣꯏꯖꯔꯝꯕꯅꯤ ꯃꯁꯤꯅꯁꯨ ꯎꯟꯁꯥ ꯐꯍꯜꯂꯤ ꯔꯦꯁꯄꯤꯔꯦꯇꯔꯤ ꯁꯤꯁꯇꯦꯝꯗ ꯑꯐꯕ ꯑꯣꯏꯍꯟꯗꯨꯅ ꯍꯛꯆꯥꯡ ꯐꯕ ꯐꯖꯕ ꯄꯨꯟꯁꯤ ꯁꯥꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯏꯁꯤꯡ ꯃꯅꯤꯜ ꯀꯥꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤ ꯉꯁꯤꯗꯤ ꯀꯩꯂꯥꯁ ꯀꯪꯀ꯭ꯔꯤꯠ ꯊꯥꯕ ꯂꯝꯕꯤ ꯏꯌꯥꯔꯄꯣꯔꯠ ꯌꯨꯝ ꯆꯦꯛꯄꯜ ꯕꯤꯜꯗꯤꯡ ꯁꯥꯗꯨꯅ ꯒ꯭ꯔꯥꯎꯟ ꯀꯪꯀ꯭ꯔꯤꯠ ꯐ꯭ꯂꯣꯔꯤꯡ ꯇꯧꯁꯤꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯌꯥꯝꯂꯕ ꯂꯩꯃꯥꯏꯒꯤ ꯁꯔꯨꯛ ꯃꯍꯧꯁꯥꯒꯨꯝ ꯏꯁꯤꯡ ꯃꯅꯤꯜ ꯀꯥꯗ꯭ꯔꯦ ꯃꯁꯤꯅ ꯍ꯭ꯌꯨꯃꯤꯗꯤꯇꯤꯒꯤ ꯆꯥꯡ ꯍꯟꯊꯔꯛꯇꯨꯅ ꯅꯣꯡꯒꯤ ꯂꯩꯆꯤꯜ ꯏꯁꯤꯡ ꯃꯅꯤꯜꯕꯨ ꯅꯣꯡ ꯑꯣꯜꯍꯟꯗꯨꯅ ꯅꯣꯡ ꯑꯣꯏꯅ ꯆꯨꯕ ꯉꯝꯗ꯭ꯔꯦ ꯇꯧꯕꯕꯨꯗꯤ ꯃꯇꯝꯒ ꯆꯨꯅꯕ ꯌꯨꯝ ꯁꯥꯗꯕ ꯌꯥꯗꯦ ꯆꯦꯛꯄꯜ ꯈꯥꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗꯤ ꯀꯪꯀ꯭ꯔꯤꯠ ꯐ꯭ꯂꯣꯔꯤꯡ ꯇꯧꯕꯤꯒꯅꯨ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯚꯦꯍꯤꯀꯜ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯌꯨꯝ ꯀꯩ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯂꯝꯕꯤ ꯁꯣꯔꯣꯛ ꯀꯝꯕꯁꯟ ꯁ꯭ꯃꯣꯛ ꯍ꯭ꯌꯨꯃꯤꯗꯤꯇꯤꯒꯤ ꯆꯥꯡ ꯌꯥꯝꯅ ꯅꯦꯝꯊꯔꯛꯄ ꯎꯃꯪ ꯀꯣꯛꯊꯣꯔꯛꯄ ꯅꯥꯄꯤ ꯁꯤꯡꯕꯤ ꯀꯣꯛꯊꯣꯔꯛꯄꯅꯆꯤꯡꯕꯅ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯑꯣꯏꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯗꯨꯒ ꯅꯤꯡꯊꯝꯊꯥꯗ ꯐꯣꯛ ꯑꯃꯁꯨꯡ ꯃꯤꯁ ꯑꯣꯏꯕꯒꯤ ꯆꯥꯡ ꯍꯟꯊꯔꯛꯂꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯀꯝꯄꯦꯛ ꯑꯣꯏꯅ ꯀꯨꯞꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯁꯥꯕ ꯄꯣꯠꯆꯥꯛꯁꯤꯡ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯤ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯥꯕ ꯄꯣꯠꯆꯥꯛꯁꯤꯡ ꯑꯗꯨꯅ ꯀꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯍꯦꯟꯅ ꯄꯥꯡꯁꯤꯜꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯁꯣꯟꯕ ꯖꯒꯥꯗ ꯊꯣꯔꯛꯇꯨꯅ ꯚꯣꯜꯀꯦꯅꯣ ꯄꯣꯈꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯁꯨꯅꯥꯃꯤ ꯌꯨꯍꯥꯔ ꯍꯥꯕ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯊꯣꯛꯍꯟꯗꯨꯅ ꯑꯋꯥꯕ ꯇꯥꯍꯜꯂꯤ ꯚꯦꯍꯤꯀꯜ ꯑꯆꯧ ꯑꯆꯧꯕ ꯐꯦꯛꯇꯔꯤꯁꯤꯡꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯊꯣꯔꯛꯄ ꯃꯩꯈꯨꯅ ꯅꯨꯡꯁꯤꯠꯀꯤ ꯀꯨꯌꯣꯝꯕꯨ ꯁꯥꯒꯠꯍꯜꯂꯤ ꯑꯃꯁꯨꯡ ꯏꯁꯤꯡ ꯃꯅꯤꯜ ꯂꯩꯆꯤꯜꯕꯨ ꯅꯣꯡ ꯑꯣꯜꯍꯟꯕ ꯉꯝꯗꯅꯕ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯎꯃꯪ ꯌꯣꯛꯄ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯔꯦ ꯎ ꯋꯥ ꯊꯥꯕ ꯌꯥꯕ ꯃꯐꯝ ꯄꯨꯝꯅꯃꯛ ꯊꯥꯅꯕ ꯍꯣꯠꯅꯁꯤ ꯂꯣꯏꯅꯅ ꯏꯁꯤꯡ ꯃꯅꯤꯜ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯕ ꯉꯝꯕ ꯑꯃꯗꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯕꯨ ꯏꯪꯊꯍꯟꯕ ꯉꯝꯕ ꯎ ꯋꯥ ꯃꯈꯜ ꯈꯪꯗꯣꯛꯂꯒ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯛ ꯁꯟꯅ ꯊꯥꯕ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗꯒꯤ ꯍꯣꯡꯂꯛꯂꯤꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝꯁꯤ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯗꯦ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯎꯔꯤ ꯎꯄꯥꯏ ꯄꯥꯝꯕꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯊꯤꯖꯤꯟꯕ ꯅꯩꯅꯕ ꯈꯪꯗꯣꯛꯄ ꯀꯜꯍꯧꯅꯕ ꯇꯧꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯀꯜꯍꯧꯅꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1ꯒꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ